Yari yakhonggi laina asi mioi kayana yamna toina thengnagali amadi narakpa matamdasu yamna nungaitaba phawi. Evidence kaya gi matungina yari yakhonggi laina asina maram oiraga masiga mari leinadabadi manba hakselgi oiba khudongchadaba kaya thengnai hairi. Yagi mathakda masing yamlaba bacteria sing yawba kuyom ama kupsilai. Masibu chin sengduna sengdoktragadi bacteria sing aduna yari yakhongda khudongchadaba kaya thogali. Masidagi yari yakhong pongkhatpa chathatpa natragana infection tholakpa yai. Masibu gingivitis haina khangnei. Yari yakhonggi laina sing layengba natragana chin ya nana amadi masa phanna thamlabadi yari yakhonggi laina sing nahandaba yai. Adubu nahanduna thamlabadi periodontitis haibadi yabu phaduna thamliba soft tissue sing amadi saru sing sogalakduna ya chelaktabagi thawong tholai. Periodontal disease haina su khangnariba yagi yakhonggi laina asi mioi kaya danai. Center for Disease Control and Prevention CDC haina khangnariba sigi matungina United States ta lairiba mapung pharba mioi singi tangkhai amadi yari yakhonggi laina na nai hairi. Periodontal disease na halakpagi maram sing yamna mamutana khangba ngamle. Amadi masina Alzheimer's disease, cancer amadi respiratory disease na singba layong kaya oihalakpada thodang loromba yai haina naungna sathaba research na utli. Yari yakhonggi laina ga atopa hakselgi khudongchadaba kaya gi marakta lainaba mari kharagi matangda thamjari. Ahanbada yari yakhong amadi brain. Yari asi brain ga yamna nakna leiragasu kanamatana yagi oiba anabaga neurological condition singa mari leinai haina khande. Adubu study kharada periodontal disease amasung yatekpaga cognitive function haibadi knowledge laushin bangamba amadi wakhal khantaba ngambagi pangalga mari leinaba thengnakhre. Cognitive performance ki matang da sathakiba study amada mioi chamnga mogda taretpu sahi kunthani thoisangna yengchinki. Study adu da saruk yakhiba researcher singna haiki ahal loiraba mioi singda ya masing hantharakpana maram oiraga cognitive performance hantharai. Ya masing hanthanbagi khwaidagi achoba maram oiriba periodontal disease amadi caries haibadi yakhong chathatpa lainaga cognitive function hantharakpaga mari leinai haina sumakha taki. Researcher singna yari yakhonggi lainaga brain da beta amyloid sagalakpaga mari leinai haina phongdokre. Masi Alzheimer's disease na halakpagi achoba maram amani. Atopa experiment singdasu periodontitis laina da yamna toina thengnaba bacteria Porphyromonas gingivitis asi Alzheimer's narba mioi sing brain da leiba thengnaki. Maka satharakpa no study amadasu bacteria Porphyromonas infection na brain da beta amyloid puthokpada mating pangi haiba utki. Ani subada heart amasung yari yakhong. Heart ki laina naba mioi khudimakta yari yakhonggi anaba leitragasu amadi yari yakhonggi laina leiba mioi khudimakta heart ki laina leitragasu ani asigi marakta mari amadi leinaba uri. Surup thakpa amadi yu yamna thakpa mioi singna yaga mari leinaba laina amadi cardiovascular issue sing leirakpa yabagi changwangi. Adubu risk factor punbadagidi laina asigi marakta mari leinabana henna maru oiri. Yari yakhongda leiba bacteria singna igi cell da sangkhiduna heart yauna tai mafam singda yokhibadagi makhoina yawruriba mafam sing aduda inflammation amadi amang atana singba thokanbe yai. Masigi evidence oina Porphyromonas gingivitis asi coronary artery da marang kaina phangba bacteria ni haina researcher singna utkhre. Ahum subada cancer gi khudongthiba hengathanba. Yari yakhonggi laina singa cancer ga su mapan thongde yengbadadi thoidokna mari leinaba oina ude. Kumja lising ani gani panda phongkhiba study amada ya tekpa amasung cancer ki maramda mioi lising ni phunipan ga chahum hundra manga da thijinki. Researcher singna yari yakhonggi laina ka cancer ga mari leinai haina palladuna periodontal disease na cancer gi risk hengalakpa gi marakta yamna pikpa oiraga su maroiba mari ama leinai haiki. Mioi lising humphunipan da sathakiba henna nauba study amada su yari yakhonggi laina ga cancer gi risk ka mari leinaba thengnaki. Nature Cover Journal amada phongkiba report amagi matungina yari yakhonggi lainaga mari leinaba Treponema denticola hariba bacteria sina puthokpa enzyme ama gastrointestinal system da naba tumor makhal amada phangba thengnaki. Masida natana tongan be study kya da tongan ba haksel gi oiba khudongcha da ba kya su thengnaki. Khudam oina nupa gi erectile dysfunction oiba lungs ka mari leinaba laina sing kaya su yari yakhonggi lainaga mari leinaba thengnaki. Mioi khudimangna sin ya luna na thamba amadi yari yakhonggi haksel phana thamba mathau tai. Adubu haksang da nungaitaba ama leirakpa matamda yari yakhongga mari leinaramgani haina hekta khanbadi langani. Sang naina doctor amadi dentist sing tana bibana khwaidagi phaba khongthang oigani hairi.